Good morning. Ngasigi runes ki reading haipeta yengase runes ki se ko hadi group 1 group 2 haina khaidok pirase ko group 1 dana hadi karamba symbol lake haibado yengase group 2 dana karamba symbol lake haibado adugi matungina symbol gi meaning so haijara ke ko ma'am da ado amma kanbirase ko hadi 1 or 2 sidagi amma choices amma haitara ko ani dugi manung duda aina apamba amma khalase ko hadi number 1 se consider antaba number 2 se consider haibado ko ado sidagi ko rune sidagi ahamba ko sile ko ahamba symbol se aduga anisuba symbol na sida leire ko do hamba symbol sina kai haino anisuba symbol sina kai haino ai haijara age ma'am da ahamba gi symbol se ko yamna clear oigani ko ngasi ekenom tawge kaina khallagadi yamna hadi clarity yamna leibuda potsing se haitare ko hadi yamna vision clear oiba adagi isha ithanda yamna motivated so oigani ko aduga isha ithanda motivated oigani aduga haitare ko aina khaliba aina ningiba poto adudo follow tawbiyo ko hadi ekenom chatki khoti kaina hadi ningjing mangjing na tawbona taba adugi poto aina khaliba poto hadi aingonda kanagani ko habagi ishada thajaba maga loinana adumaina gumba chapiba haitare ko adu sida leire ko hambagi akoigi kaino se symbol se gi meaning se aduga anishubagi symbol sigi meaning sina mo kaino hai kansida ko yamna fruitful oiba harasine ko thaba ama chatpa matamda hana tawgiba thabaki oiro amagi oiro ko haide aingonda kana balakpa result reward kumba lakpa kotpa adumaina oina oiko wakhan su nungai gani yamna ingna chikna adumaina leiba oina oiko hadi peace happiness kari crash gumba mayam se loina mak leiba oina oiko ngasigi oina haragadi ko hadi wakhan nungai ba hakjang nungai ba adegi aina ga hana tawgiba thaba inkhang gumba kai gumba leragadi hadi samna habda koina hadi pambi ma thama tamda pambi se ngasai gi mahi marong chonga ga hadi mahi gumba charakpa matamda ko yam harawa ma phawina ina pot ma thaba matamda hadi potudagi mapan sarani mapan saraga hadi haido palaga haido hega jawa matamda harawa adumaina haitara ko ina tawjagi ba thaba inkhangi aina hotna jaba harasine ko aina phanam hotna gi ba khot ki ba mayam dugi result pe khai to matanda pe khaga to phajana mai pa ko pa adumaina gumba oi ba haitara ko adu sida leire ko koi gi ngasi ki oina runes ki reading se ma'am thank you